ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯨꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯥꯏꯕꯒꯤ ꯄꯦꯅꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯁꯨꯝꯅ ꯕꯣꯏ ꯑꯗꯨꯗ ꯌꯦꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯅꯟ ꯍꯥꯏꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯅꯟ ꯈꯪꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯊꯥꯗꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯑꯅꯟꯗꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯤ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯃꯪ ꯑꯣꯏꯔꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯅꯟꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯂꯣꯡꯅ ꯍꯧꯒꯠꯂꯛꯂꯒ ꯉꯁꯥꯏ ꯃꯍꯥꯛꯅ ꯌꯦꯛꯇꯨꯅ ꯊꯝꯈꯤꯕ ꯑꯃꯥꯏꯕ ꯌꯦꯛꯈꯤꯕ ꯕꯣꯏ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯣꯏ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯊꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯅꯟꯅ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯃꯪꯅꯣꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯅꯟꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯉꯁꯥꯏ ꯃꯍꯥꯛꯅ ꯌꯦꯛꯈꯤꯕ ꯑꯃꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯃꯪꯗ ꯊꯣꯛꯂꯤꯕ ꯑꯗꯨꯒꯨꯝ ꯀꯧꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯕꯣꯏ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇꯦ ꯃꯁꯤꯗꯒꯤꯗꯤ ꯑꯅꯟꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯂꯒ ꯃꯁꯤꯒꯤ ꯑꯃꯥꯏꯕꯁꯤꯕꯨ ꯀꯅꯥꯅ ꯌꯦꯛꯂꯝꯂꯤꯕꯖꯥꯠꯅꯣꯅꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯕꯦꯝꯅ ꯌꯦꯛꯂꯝꯒꯅꯤꯅ ꯈꯜꯂꯤꯕꯁꯤꯕꯨ ꯂꯥꯜꯂꯕꯖꯥꯠꯂꯥ ꯑꯗꯨꯒ ꯑꯩꯒꯤ ꯃꯪꯗ ꯃꯪꯂꯤꯕꯗꯨꯅ ꯀꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯅꯟꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯑꯁꯣꯝ ꯋꯥꯡꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯅꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯅꯥꯅꯣꯅꯦ ꯑꯁꯣꯝꯗ ꯗꯨꯡ ꯆꯠꯂꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯅꯟ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯜꯂꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯈꯜꯂꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯆꯠꯂꯤꯕꯗꯣ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯔꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯊꯣꯔꯛꯂꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯥꯈꯤꯕ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯗꯣꯝꯗ ꯃꯍꯥꯛ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯑꯅꯟꯅ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯍꯨꯏꯒ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯀꯣꯏꯌꯦ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯑꯅꯟꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯑꯅꯟꯅ ꯑꯁꯤꯗ ꯐꯝꯂꯒ ꯂꯩꯔꯦꯅꯦ ꯑꯩꯕꯨ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯏꯅꯦ ꯑꯩꯕꯨ ꯆꯪꯂꯨꯁꯤꯔꯅꯦ ꯑꯍꯜꯁꯨ ꯃꯥꯜꯂꯤꯅꯦ ꯑꯉꯥꯎꯕ ꯑꯣꯏꯔꯖꯥꯠꯂꯥ ꯑꯩ ꯍꯥꯏꯐꯦꯠꯇ ꯆꯠꯄꯤꯔꯨꯈꯤꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯅꯟꯗꯣ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯂꯥꯛꯏ ꯑꯗꯨꯝꯅ ꯊꯣꯡꯒꯥꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯅꯟꯅ ꯎꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯅꯟꯗꯣ ꯃꯍꯥꯛꯅ ꯎꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯣ ꯍꯧꯒꯠꯂꯛꯂꯒ ꯃꯍꯥꯛꯁꯨ ꯑꯅꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯅꯟ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗ ꯈꯪꯂꯤ ꯑꯋꯣꯏꯕꯃꯛꯀꯤ ꯑꯍꯜ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯅ ꯑꯍꯟꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯏꯕꯨꯡꯉꯣ ꯑꯍꯟ ꯍꯥꯏꯒꯅꯨꯅꯦ ꯏꯄꯨ ꯍꯥꯏꯌꯨꯅꯦꯍꯦ ꯑꯣ ꯏꯄꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯐꯤꯔꯣꯟꯁꯤꯁꯨ ꯌꯥꯝꯅ ꯅꯥꯟꯅ ꯎꯏ ꯐꯩꯖꯣꯃꯣ ꯄꯨꯡꯌꯥꯠꯔꯣ ꯀꯗꯥꯏ ꯆꯠꯄꯤꯒꯗꯕꯅꯣ ꯑꯩꯁꯤ ꯑꯊꯥꯞꯄꯗ ꯂꯥꯏ ꯌꯦꯡꯕ ꯑꯃ ꯆꯠꯂꯨꯕꯅꯤ ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯇꯣꯛꯈ꯭ꯔꯕ ꯑꯗꯣ ꯉꯥꯏꯈꯣꯅꯦꯍꯦ ꯑꯩꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯂꯦꯛꯆꯒꯦ ꯍꯥꯏꯕꯕꯨ ꯌꯥꯒꯗ꯭ꯔꯣ ꯏꯄꯨ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯌꯥꯅꯤꯌꯦ ꯆꯪꯁꯤꯟꯕꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯅꯟꯅ ꯑꯍꯜ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯅꯟꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯑꯍꯜ ꯑꯗꯣ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯅꯕ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯩꯗꯤ ꯏꯃꯨꯡꯗ ꯆꯪꯂꯔꯣꯏ ꯏꯕꯨꯡꯉꯣ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯍꯧꯔꯒꯦ ꯅꯠꯇ꯭ꯔꯒꯅ ꯁꯪꯒꯣꯏ ꯑꯁꯤꯗꯔ ꯀꯔꯤꯅꯣ ꯂꯩꯍꯧꯔꯒꯦꯗ ꯏꯄꯨ ꯀꯩꯗꯧꯕꯒꯤ ꯏꯄꯨꯅ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯂꯩꯒꯗꯧꯔꯤꯕꯅꯣ ꯁꯪꯒꯣꯏꯗ ꯀꯔꯤꯒꯤ ꯇꯨꯝꯒꯗꯧꯔꯤꯕꯅꯣ ꯅꯁꯨꯒꯤ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨꯁꯤ ꯀꯩꯅꯣ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯅꯨꯃꯤꯗꯥꯡꯗ ꯂꯥꯡꯐꯩ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯗꯨ ꯇꯧꯍꯩꯗꯕꯅꯤ ꯅꯪꯁꯨ ꯈꯪꯖꯤꯜꯂꯨꯀꯣ ꯑꯗꯨꯅꯅꯤ ꯅꯪꯅ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯉꯒꯅ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪꯒꯤ ꯀꯥꯗ ꯂꯩꯒꯦꯀꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯍꯤꯞꯄꯒꯦ ꯍꯣꯏ ꯐꯔꯦ ꯏꯄꯨ ꯑꯗꯨꯗꯤ ꯏꯄꯨ ꯀꯥꯡ ꯆꯤꯛꯀꯅꯤ ꯑꯩ ꯐꯩꯖꯨꯞ ꯃꯆꯥ ꯑꯃ ꯂꯧꯊꯣꯛꯎꯈꯤ ꯌꯥꯏ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯅꯟꯗꯣ ꯃꯍꯥꯛꯀꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯈꯤ ꯑꯗꯨꯒ ꯐꯩꯖꯨꯞ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯑꯍꯜ ꯑꯗꯨꯗ ꯄꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯍꯜ ꯑꯗꯨꯅ ꯐꯔꯦ ꯅꯪꯁꯨ ꯇꯨꯝꯖꯔꯨꯔꯣ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃ ꯂꯦꯜꯂꯒꯦꯀꯣ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯅꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯊꯣꯡꯗꯤ ꯂꯣꯟꯁꯟꯗ꯭ꯔꯤ ꯑꯍꯜ ꯑꯗꯨꯃ ꯃꯄꯥꯟꯗ ꯂꯩ ꯍꯥꯏꯕ ꯑꯗꯨꯗ ꯃꯁꯤꯗꯒꯤꯗꯤ ꯑꯅꯟꯗꯣ ꯐꯃꯨꯡꯗ ꯑꯁꯨꯝ ꯍꯤꯞꯂꯝꯕꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ
ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯎꯆꯦꯛ ꯑꯣꯌꯥꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯑꯅꯟꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯑꯅꯟꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯂꯛꯂꯤ ꯉꯍꯥꯟ ꯃꯈꯩꯗꯤ ꯑꯅꯟꯗꯣ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯉꯟꯇꯥ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗ ꯑꯅꯟꯒꯤ ꯃꯃꯥ ꯒꯤꯇꯥꯅ ꯍꯩꯃꯥ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯁꯤ ꯑꯣꯟꯊꯣꯛꯅ ꯌꯥꯍꯧ ꯉꯟꯈ꯭ꯔꯦꯗ ꯑꯗꯨꯃꯥꯏꯅ ꯌꯥꯍꯧꯗꯣ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯛꯂꯕꯗꯤ ꯅꯁꯥꯗꯣ ꯐꯩꯗꯅ ꯌꯦꯡꯉꯨꯅꯍꯦ ꯅꯨꯃꯤꯠꯅ ꯅꯝꯕꯗꯣ ꯐꯠꯇꯕ ꯍꯥꯏꯅꯕꯅꯤ ꯉꯁꯤꯗꯤ ꯅꯨꯃꯤꯠꯅ ꯅꯝꯗ꯭ꯔꯕꯅꯤꯅ ꯏꯆꯥꯗꯤ ꯃꯥꯡꯒꯣꯜ ꯑꯣꯏꯔꯅꯤ ꯏꯃꯥ ꯑꯗꯨꯒꯨꯝꯇ ꯂꯥꯏꯔꯤꯗ ꯁꯤꯒꯤ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗ ꯑꯩꯅ ꯑꯍꯜ ꯑꯃ ꯇꯨꯝꯍꯜꯂꯝꯕꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯕꯨ ꯏꯕꯨꯡꯉꯣ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯁꯤꯗꯕꯨ ꯑꯍꯜ ꯑꯃ ꯇꯨꯝꯍꯧꯋꯦ ꯍꯥꯏꯕꯗꯤ ꯅꯪ ꯀꯃꯥꯏ ꯈꯪꯉꯤꯕ ꯊꯣꯡꯁꯨ ꯂꯣꯜꯂꯝꯗꯤꯌꯦ ꯏꯃꯥ ꯉꯔꯥꯡ ꯑꯍꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯑꯍꯜ ꯑꯃ ꯂꯥꯛꯑꯦ ꯂꯥꯡꯐꯩ ꯆꯠꯂꯨꯕꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏ ꯑꯗꯨꯗ ꯃꯥꯅ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯑꯩꯈꯣꯏꯗ ꯂꯦꯛꯆꯒꯦꯅ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯍꯣꯏꯌꯦꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯏꯃꯨꯡ ꯆꯪꯁꯤ ꯍꯥꯏꯕ ꯌꯥꯗꯦ ꯃꯥꯡꯒꯣꯜꯗ ꯇꯨꯝꯍꯧꯔꯒꯦ ꯍꯥꯏꯕꯗꯒꯤꯗꯤ ꯑꯩꯅ ꯐꯩꯖꯨꯞ ꯑꯃ ꯃꯉꯣꯟꯗ ꯄꯤꯔꯝꯃꯒ ꯑꯩ ꯏꯃꯨꯡꯗ ꯑꯗꯨꯝ ꯇꯨꯝꯕ ꯆꯪꯉꯤ ꯑꯗꯨꯒꯤ ꯑꯍꯟꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦꯍꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯐꯩꯖꯨꯞ ꯑꯁꯤ ꯈꯛꯇꯪ ꯃꯥꯡꯒꯣꯜ ꯀꯥꯆꯤꯜ ꯑꯁꯤꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯑꯍꯟꯗꯤ ꯂꯩꯔꯝꯗꯦꯕꯣ ꯑꯣ ꯑꯗꯨꯗꯤ ꯏꯃꯥ ꯐꯩꯖꯨꯞꯁꯦ ꯊꯅꯝꯃꯒ ꯑꯌꯨꯛ ꯑꯃꯗ ꯑꯗꯨꯝ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯗ ꯍꯣ ꯑꯗꯨꯃ ꯇꯧꯔꯝꯃꯅꯤ ꯀꯗꯥꯏꯗꯒꯤꯅꯤ ꯍꯥꯏꯒꯦ ꯈꯪꯗꯦꯗ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯅꯁꯨ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝ ꯑꯝꯇ ꯍꯪꯍꯧꯗ꯭ꯔꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏ ꯑꯣꯍꯣ ꯉꯥꯏꯈꯣꯅꯦꯍꯦ ꯑꯍꯟꯗꯨꯕꯨ ꯀꯔꯤ ꯐꯤꯖꯣꯜ ꯁꯦꯠꯀꯦ ꯐꯩꯖꯣꯝ ꯄꯨꯡꯉꯥꯠ ꯑꯗꯨ ꯁꯦꯠ ꯃꯥꯜꯂꯦ ꯏꯃꯥ ꯑꯣ ꯐꯔꯦ ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔ ꯆꯠꯂꯣ ꯍꯣꯏ ꯏꯃꯥ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯤꯁꯦ ꯑꯩ ꯑꯃꯥꯏꯕꯔꯥ ꯑꯃꯥꯏꯕꯤꯔꯥ ꯑꯃ ꯌꯦꯡꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯅꯟꯒꯤ ꯃꯃꯥ ꯒꯤꯇꯥꯗꯣ ꯑꯌꯨꯛꯀꯤ ꯊꯕꯛ ꯇꯧꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯖꯤꯟꯈ꯭ꯔꯤ ꯑꯅꯟ ꯃꯍꯧꯁꯥꯒꯨꯝ ꯁ꯭ꯀꯨꯜ ꯀꯥꯔꯛꯂꯤ ꯁ꯭ꯀꯨල් ꯀꯥꯕꯒꯤ ꯂꯝꯕꯤꯗ ꯑꯅꯟꯅ ꯕꯣꯌꯥꯏꯗ ꯉꯔꯥꯡ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯃꯗꯤ ꯃꯃꯪꯗ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯝꯂꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯕꯣꯌꯥꯏꯅ ꯏꯇꯥꯎ ꯑꯩꯁꯨ ꯉꯔꯥꯡ ꯃꯪꯗꯅꯦ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯆꯠꯂꯝꯃꯤ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅೋ ꯍꯥꯏꯁꯤꯕꯣ ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯤꯁꯤ ꯃꯪꯗꯨꯗꯕꯨꯗꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯂꯤꯕꯅꯦꯅ ꯇꯧꯔꯝꯃꯤ ꯑꯣ ꯑꯗꯨ ꯄꯥꯡꯕꯨ ꯄꯥꯡꯈꯤꯕ꯭ꯔꯣ ꯄꯥꯡꯅꯦꯗꯅꯤ ꯍꯥꯏꯈꯤ ꯏꯕꯥꯅꯤꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯕ ꯃꯇꯨꯡꯗꯅꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯥꯅꯅꯦ ꯑꯔꯨꯕ ꯊꯕꯛ ꯈꯔ ꯍꯥꯏꯔꯛꯄꯩ ꯋꯥꯅꯤꯗ ꯑꯣ ꯑꯩꯒꯣ ꯀꯔꯤ ꯑꯔꯨꯕ ꯊꯕꯛ ꯍꯥꯏꯔꯤꯅꯣ ꯀꯩꯅꯣꯅꯦ ꯍꯥꯏꯕꯕꯣ ꯊꯕꯛꯇꯨꯗꯤ ꯑꯩꯁꯨ ꯀꯥꯎꯔꯦꯗ ꯀꯥꯎꯅꯤ ꯅꯪꯒꯤ ꯅꯀꯣꯛꯇꯨꯗꯤꯅꯦ ꯁꯟꯊꯤ ꯍꯥꯟꯕꯅꯦꯕ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯀꯥꯎꯈꯤꯕꯩꯅꯦ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯏꯕꯥꯅꯤꯁꯤ ꯄꯦꯅꯥꯗꯨ ꯈꯨꯜꯂꯨꯕꯗꯒꯤ ꯉꯥꯍꯥꯡꯉꯩ ꯇꯧꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯇ꯭ꯔꯣ ꯕꯣꯌꯥꯏ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ ꯄꯦꯅꯥꯗꯨ ꯍꯦꯛ ꯈꯨꯜꯂꯨꯕꯗꯒꯤꯅꯤ ꯑꯩꯉꯣꯟꯗ ꯍꯟꯗꯛ ꯃꯤꯅ ꯀꯧꯕ ꯑꯃꯗꯤ ꯀꯔꯤꯅꯣ ꯃꯪ ꯍꯥꯗꯒꯁꯤ ꯀꯩꯅꯣꯝ ꯇꯧꯔꯛꯏꯁꯤ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯦꯅꯥꯗꯨ ꯑꯃꯨꯛ ꯍꯟꯅ ꯏꯁꯤꯡꯗ ꯂꯪꯊꯈ꯭ꯔꯁꯤꯔꯣ ꯑꯗꯨꯁꯨ ꯍꯦꯛ ꯄꯥꯝꯃꯨꯔꯤꯕ ꯀꯩꯗꯧ ꯄꯥꯝꯃꯨꯔꯤꯕ ꯌꯥꯁꯨ ꯌꯥꯗꯕ ꯁꯥꯃꯩ ꯈꯛꯇꯗꯨꯕꯣ ꯑꯁ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯄꯦꯅꯥꯗꯨ ꯁꯨꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯃꯔꯝ ꯆꯥꯗꯅ ꯅꯨꯡꯁꯤꯔꯤꯗꯣ ꯃꯔꯝ ꯑꯃ ꯂꯩꯔꯕꯅꯤ ꯄꯦꯅꯥꯗꯨꯅ ꯅꯪꯁꯤ ꯁꯨꯝꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯃꯥꯏꯅ ꯈꯜꯂꯁꯨ ꯌꯥꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ ꯌꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯁ꯭ꯀꯨꯜ ꯀ꯭ꯂꯥꯁ ꯀꯌా ꯌꯥꯎꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯁꯨꯇꯤ ꯊꯥꯕ ꯃꯇꯝꯅꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯑꯗꯨꯗ ꯑꯅꯟ ꯑꯃꯗꯤ ꯕꯣꯌꯥꯏꯗꯣ ꯑꯁꯨꯃꯛ ꯃꯌꯨꯝꯗ ꯍꯜꯂꯛꯃꯤꯟꯅꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯦꯅꯥ ꯑꯗꯨ ꯈꯨꯜꯂꯨꯕꯗꯒꯤ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯪꯂꯨꯁꯤ ꯍꯥꯏꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯅꯟꯅ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯪꯁꯨ ꯊꯣꯛꯂꯛꯂꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯆꯠꯇꯨꯅ ꯍꯪꯂꯨꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯟꯗꯣ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯕꯣꯌꯥꯏꯁꯨ ꯃꯌꯨꯝ ꯂꯣꯝꯗ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯅꯟꯗꯣ ꯃꯍꯥꯛꯀꯤ ꯄꯦꯅꯥ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯦꯅꯥ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯄꯦꯅꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯕꯒꯨꯝ ꯇꯧꯔꯤ ꯄꯦꯅꯥ ꯑꯗꯣ ꯁꯨꯝ ꯌꯦꯡꯁꯜꯂꯨꯕꯗ ꯑꯍꯜ ꯑꯃꯒꯤ ꯁꯛꯇꯝꯗ ꯍꯥꯏꯐꯦꯠ ꯃꯃꯤ ꯁꯥꯃꯤ ꯄꯦꯅꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕꯒꯨꯝ ꯑꯅꯟꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯑꯅꯟꯅ ꯀꯩꯅꯣꯅꯦꯍꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯃꯤꯠ ꯑꯗꯣ ꯈꯛ ꯂꯥꯎꯅ ꯈꯞꯄꯒ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ
ꯃꯁꯤꯗꯒꯤꯗꯤ ꯑꯅꯟꯅ ꯄꯦꯅꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯄꯦꯅꯥ ꯆꯩꯖꯤꯡ ꯑꯗꯣ ꯄꯥꯏꯈꯠꯇꯨꯅ ꯃꯍꯥꯛꯅ ꯌꯦꯡꯉꯤ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯃꯃꯥ ꯒꯤꯇꯥꯅ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯑꯁꯣꯝꯅ ꯀꯧꯔꯛꯄꯗ ꯑꯅꯟꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯄꯦꯅꯥ ꯑꯗꯣ ꯂꯥꯏꯔꯤꯛ ꯃꯊꯛ ꯑꯗꯨꯗ ꯙꯝ ꯂꯥꯎꯅ ꯊꯥꯗꯩ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯄꯦꯅꯥ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯃꯗꯨꯒꯤ ꯄꯦꯅꯥ ꯑꯗꯨꯗꯅꯦ ꯀꯅꯥꯗꯅꯣꯃ ꯄꯤꯊꯣꯛꯈꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯉꯥꯡꯅ ꯇꯤꯡꯅꯇꯒꯨꯝ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯒꯤꯇꯥ ꯄꯔꯞ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯅ ꯀꯔꯤꯅꯣ ꯏꯃꯥꯅ ꯑꯩ ꯀꯧꯔꯝꯃꯤꯗꯨꯕꯣ ꯍꯣ ꯅꯪꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯒꯅꯦ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯏꯃꯥ ꯆꯪꯉꯛꯄꯅꯤꯗ ꯆꯥꯛ ꯑꯗꯣ ꯆꯥꯊꯣꯛꯎꯔꯣ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯒꯤꯇꯥꯗꯣ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ ꯑꯅꯟ ꯄꯦꯅꯥꯗꯣ ꯃꯐꯝ ꯆꯥꯅ ꯊꯅꯝꯂꯒ ꯃꯍꯥꯛ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯆꯔꯥ ꯋꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯑꯅꯟ ꯑꯃꯗꯤ ꯄꯣꯌꯥꯏꯗꯣ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯊꯦꯡꯅꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗ ꯄꯦꯅꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯨꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯃꯥꯏꯕ ꯑꯗꯣ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯨꯍꯣꯡꯕ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯗ꯭ꯔꯤ ꯑꯅꯟ ꯑꯃꯗꯤ ꯄꯣꯌꯥꯏꯗꯣ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯎꯅꯤꯡꯅ ꯂꯥꯛꯄ ꯑꯃꯥꯏꯕꯗꯣ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯁꯤꯗꯒꯤꯗꯤ ꯑꯅꯟ ꯑꯃꯗꯤ ꯄꯣꯌꯥꯏ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯂꯝꯄꯥꯛꯇ ꯃꯌꯥꯝ ꯁꯥꯟꯅꯔꯤꯕꯗꯣ ꯌꯥꯎꯁꯜꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯑꯅꯟꯗꯣ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯇꯣꯛꯂꯒ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯒ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯃꯍꯥꯛꯅ ꯎꯔꯤꯕ ꯑꯗꯨꯁꯨ ꯇꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯆꯠꯊꯔꯒ ꯂꯩꯔꯤꯕ ꯀꯥꯡꯊꯣꯜ ꯑꯗꯨꯒꯤ ꯈꯨꯌꯥꯔꯣꯝ ꯊꯪꯕ ꯅꯥꯀꯜ ꯑꯗꯨꯗꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯅ ꯍꯥꯏꯐꯦꯠ ꯎꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯨꯡꯂꯣꯝꯗ ꯁꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯐꯝꯂꯝꯗꯦ ꯃꯗꯨꯗ ꯑꯅꯟꯅ ꯀꯔꯤꯅꯣ ꯍꯟꯗꯛ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯑꯁ ꯑꯩꯗꯤꯕ ꯄꯦꯅꯥꯁꯤ ꯈꯨꯜꯂꯝꯗ꯭ꯔꯁꯨ ꯐꯔꯝꯗꯧꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯗꯨꯝ ꯄꯥꯔꯤ ꯄꯥꯖꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯀꯣꯛꯇꯗꯤ ꯑꯃꯠꯇ ꯆꯪꯗ꯭ꯔꯤ ꯃꯍꯥꯛ ꯋꯥꯈꯜ ꯀꯌꯥ ꯃꯑꯣꯟ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯄꯦꯅꯥꯁꯦ ꯐꯠꯇꯕꯒꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯕꯨ ꯁꯤꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯤ ꯄꯦꯅꯥ ꯑꯁꯤꯅ ꯏꯁꯤꯡꯗ ꯇꯥꯔꯤꯕꯁꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯀꯅꯥꯒꯨꯝꯕꯅ ꯄꯦꯅꯥ ꯑꯁꯤꯕꯨ ꯃꯁꯤꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯔꯒ ꯎꯁꯤꯟꯒꯤꯗꯃꯛꯇ ꯂꯪꯊꯣꯔꯛꯂꯤꯕ ꯖꯥꯠꯂꯥ ꯑꯁꯣꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯕꯦꯝꯅ ꯇꯨꯡꯂꯣꯝꯗꯒꯤ ꯗꯗꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯑꯅꯟꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯈꯪꯕꯗꯨꯗ ꯃꯆꯟꯅꯨꯄꯤ ꯑꯕꯦꯝꯗꯨꯗꯤ ꯌꯥꯝꯅ ꯍꯧꯅ ꯁꯤꯊ ꯅꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯅ ꯍꯣꯏ ꯀꯔꯤꯒꯤꯅꯣ ꯑꯗꯨꯌꯥꯝ ꯀꯟꯅ ꯀꯧꯔꯛꯂꯤꯗꯤ ꯍꯥ ꯑꯗꯨꯝꯅ ꯑꯅꯟꯗꯣ ꯌꯥꯝꯅ ꯁꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯑꯕꯦꯝꯅ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯀꯅꯥꯏ ꯋꯥꯈꯜ ꯈꯜꯂꯤꯅꯣ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯅ ꯍꯣꯏ ꯅꯪ ꯈꯪꯄꯣꯠꯇꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯇꯨꯡ ꯏꯟꯅꯈꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯍꯧꯁꯥꯒꯨꯝ ꯑꯅꯟꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯧꯁꯥꯒꯨꯝ ꯑꯃꯨꯛꯀꯁꯨ ꯑꯅꯟꯗ ꯑꯅꯟ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ ngasi di anando mamit pangthok paga mapanda parap tholakli aduga ahal ado thingnabra haiduna yingnabagi damak mapanda thoroktuna koyeng jing haibaga tobaga ahal ado amukasu ngarangi matawgum konthong adu da phamduna leiramlei anando konthong adu da phamliba ahal adu gi manakta parap changsilli aduga ipu kaino ngarang su lai ngasi su lai ipu ngasi su lai khuram chapada thingdokhrabo hoi he ai se nangonda wafam mama haigi haiduna laklibani ne ai se nakoi gi nateng gi lawning dabani adubu ai upai lei train he ipu karino ipu na haning libasibo ipu gi damakta nasu ai mai chau chau na lei libasidi nungai dai bungo nangi wadu tabada adubu ai na hariba thapak asidi nang nathantana ngamloi ko nangi namanaba boyai do nabani tanaraga tawdabani ipu ti karamna ai imanaba boyai bu khangliba nakhoi yanina yamaluna tinabadu karigi na pu na khangloi ha adodi ipu na pamliba thabak tu karino na suda haibiro ai haigi munna taw nangonda ina wafam ase haijingai gi mamangda ai ase kanano haibado hana taki hoi ipu ai sumadu hangi khalibani kaawduna ta hangdaba ai se amaiba mani imingna nongthonba kawi mayamna aibu amaiba nongthonba haidana maming chaga kaina khangnaribani tawgadabu ai ase kanagumba miyoi kharagi khujin thawrangdagi
ꯑꯩ ꯑꯁꯤ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯊꯥꯗꯣꯛꯂꯝꯂꯦꯗꯣ ꯑꯦ ꯏꯄꯨꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯄꯨꯁꯤ ꯁꯤꯔꯕ꯭ꯔꯣ ꯍꯣꯏꯅꯦ ꯏꯁꯨ ꯅꯪꯕꯨ ꯀꯤꯕ꯭ꯔꯅꯦ ꯏꯄꯨ ꯀꯤꯒꯦ ꯇꯧꯏ ꯀꯤꯒꯅꯨ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏꯀꯣ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯅꯍꯥꯛ ꯑꯁꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯩꯒꯤꯗꯃꯛꯇ ꯊꯥꯔꯛꯈ꯭ꯔꯕꯅꯤꯀꯣ ꯏꯄꯨ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕ꯭ꯔꯣꯅꯁꯨ ꯑꯗꯨꯝꯅ ꯍꯪꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯇꯦꯡ ꯂꯧꯗ꯭ꯔꯕꯗꯤ ꯌꯥꯗꯕ ꯃꯇꯥꯡꯁꯨ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯈꯠꯂꯒ ꯂꯩꯀꯥꯏ ꯑꯃ ꯂꯩꯔꯤꯗꯅ ꯅꯈꯣꯏꯁꯨ ꯃꯃꯤꯡ ꯇꯥꯔꯝꯂꯒꯅꯤ ꯃꯌꯥꯝꯅ ꯒꯨꯟꯗꯥ ꯗꯨꯛꯀꯤ ꯍꯥꯏꯔꯒ ꯈꯪꯅꯕꯅꯤ ꯃꯃꯤꯡ ꯑꯁꯦꯡꯕꯗꯤ ꯗꯨꯛꯀꯤ ꯀꯧꯕꯅꯤ ꯏꯄꯨ ꯈꯪꯉꯤ ꯃꯥꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯏꯔꯩꯕꯥꯛ ꯌꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯑꯩꯅ ꯁꯤꯖꯤꯟꯅꯔꯝꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯔꯤꯕ ꯄꯦꯅꯥꯗꯣ ꯅꯍꯥꯛꯀꯤ ꯅꯈꯨꯠꯇ ꯂꯩꯔꯦꯗꯅꯀꯣ ꯏꯄꯨꯅ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏꯅꯤ ꯍꯥꯏꯕ ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ ꯑꯗꯨꯅ ꯄꯦꯅꯥꯗꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕꯗꯨ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯁꯤꯜꯂꯛꯂꯤꯕ ꯂꯤꯂꯥꯅꯤꯅꯦ ꯐꯔꯦ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯁꯤ ꯄꯥꯡꯉꯨ ꯏꯄꯨ ꯄꯦꯅꯥꯗꯨ ꯁꯦꯝꯖꯤꯜꯂꯒ ꯄꯤꯔꯛꯑꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯇꯥꯎꯅꯦ ꯒꯨꯟꯗꯥ ꯗꯨꯛꯀꯤ ꯑꯗꯣ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯀꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯂꯒ ꯂꯥꯏꯔꯩꯕꯥꯛꯇ ꯑꯩꯍꯥꯛ ꯑꯁꯤ ꯆꯠꯈꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯄꯨ ꯍꯥꯠꯇꯕꯗꯨꯅ ꯑꯩ ꯑꯁꯤ ꯁꯥꯟꯇꯤ ꯐꯪꯗ꯭ꯔꯦꯅꯦ ꯏꯁꯥ ꯑꯁꯤꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯗꯨꯅ ꯆꯥꯏ ꯆꯥꯐꯝ ꯈꯪꯗꯦ ꯇꯨꯝꯂꯦ ꯇꯨꯝꯐꯝ ꯈꯪꯗꯦ ꯅꯨꯡꯉꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯈꯪꯗꯅ ꯍꯤꯡꯂꯦꯅꯦ ꯑꯩꯒꯤ ꯌꯦꯛꯅꯕꯅ ꯃꯇꯝ ꯁꯥꯡꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤꯗꯤ ꯑꯋꯥꯕꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ ꯏꯄꯨ ꯃꯗꯨꯒꯤ ꯒꯨꯟꯗꯥ ꯗꯨꯛꯀꯤꯗꯨꯕꯨ ꯑꯩꯒꯨꯝꯕ ꯑꯉꯥꯡ ꯑꯃꯅ ꯀꯃꯥꯏ ꯐꯥꯗꯣꯏꯅꯣꯗ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯥꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯃꯨꯟꯅ ꯇꯥꯁꯜꯂꯨ ꯏꯄꯣ ꯑꯗꯨꯅꯕꯨ ꯑꯩꯅ ꯅꯪꯒꯤ ꯅꯇꯥꯎ ꯍꯣꯌꯥꯏ ꯑꯗꯨꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯧ ꯅꯊꯟꯗꯅ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯗꯨ ꯏꯄꯨ ꯅꯁꯨꯕꯨ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯒꯨꯟꯗꯥ ꯗꯨꯛꯀꯨꯒꯤꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯃꯥꯒ ꯑꯩꯈꯣꯏꯒ ꯄꯥꯟꯅꯕ ꯍꯥꯏꯕꯁꯤ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ ꯍꯣꯏꯅꯦ ꯃꯗු ꯄꯨꯝꯅꯃꯛ ꯏꯄꯨꯁꯨ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯛꯄ ꯄꯣꯔꯝ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯅ ꯀꯥꯏꯗꯅ ꯇꯧꯒꯗꯕꯅꯤ ꯏꯄꯨ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯗ ꯌꯦꯡꯍꯜꯂꯨꯔꯒꯦ ꯄꯦꯅꯥꯗꯨꯒꯤ ꯃꯔꯝꯗ ꯍꯪꯉꯨꯒꯦꯅ ꯈꯜꯂꯝꯃꯤꯕꯅꯤ ꯃꯗꯨ ꯍꯪꯉꯨꯅꯨꯅꯦ ꯑꯃꯥꯏꯕ ꯑꯗꯨꯒ ꯂꯧꯇꯨꯅꯔꯒꯅꯤꯅꯦ ꯑꯩꯕꯨ ꯍꯥꯠꯂꯤꯕꯁꯦ ꯃꯁꯤꯗꯤ ꯄꯪꯉꯤꯗ ꯀꯔꯥꯏꯗꯩꯅꯣꯗ ꯏꯄꯨ ꯑꯩꯈꯣꯏꯗꯤ ꯃꯗꯨ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅꯕꯨ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯏꯄꯨꯁꯨ ꯃꯗꯨ ꯈꯪꯉꯒ ꯀꯃꯥꯏꯅ ꯁꯤꯔꯤꯅꯣ ꯍꯣꯏꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤ ꯉꯥꯡꯅꯕ ꯉꯝꯄꯣꯟꯇꯦ ꯑꯣꯟꯈꯠꯂꯒ ꯍꯦꯛꯇ ꯆꯨꯝꯅꯕ ꯍꯣꯠꯅꯔꯛꯄ ꯐꯔꯦꯁꯦ ꯑꯩ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯒꯨꯟꯗꯥ ꯗꯨꯛꯀꯤꯒꯤ ꯃꯅꯥꯛꯇ ꯍꯌꯦꯡ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕ ꯕꯣꯌꯥꯏꯒ ꯄꯨꯟꯅ ꯆꯠꯂꯨ ꯏꯄꯨ ꯀꯔꯤꯒꯤ ꯂꯥꯛꯏꯅꯣ ꯍꯪꯉꯗꯤ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯪꯂꯛꯂꯕꯗꯤ ꯃꯥꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯈꯔ ꯄꯥꯡꯖꯒꯦ ꯑꯩꯈꯣꯏ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯂꯩꯅꯅꯕ ꯁꯦꯟ ꯈꯔ ꯄꯤꯌꯨ ꯍꯥꯏꯔꯨꯒꯗꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯔꯒ ꯅꯈꯣꯏꯅ ꯃꯉꯣꯟꯗ ꯁꯨꯝ ꯅꯛꯁꯟꯒꯗꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯍꯥꯏꯒꯗꯕꯁꯤ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗ ꯌꯦꯡꯂꯕꯗꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯒꯅꯤ ꯑꯃꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯟꯕ ꯌꯥꯕ ꯀꯔꯕꯥꯔꯁꯤꯡꯁꯨ ꯃꯍꯥꯛꯅ ꯆꯥꯟꯅꯕ ꯍꯥꯏꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯂꯥꯟꯅꯅ ꯍꯥꯏꯖꯤꯟꯒꯗꯕꯅꯤ ꯏꯄꯨ ꯑꯗꯨꯒꯤ ꯃꯈꯥꯗꯤ ꯑꯗꯨꯒꯤ ꯃꯈꯥ ꯍꯥꯏꯕꯕꯨ ꯁꯤꯗꯒꯤ ꯑꯁꯨꯝ ꯆꯠꯂꯒ ꯊꯣꯡꯖꯥꯎ ꯑꯃ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯊꯣꯡꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯥꯟꯅ ꯃꯈꯣꯏꯕꯨ ꯄꯣꯔꯛꯎ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯗ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯈ꯭ꯔꯒꯦꯀꯣ ꯑꯗꯣ ꯏꯄꯨꯒꯤ ꯄꯦꯅꯥꯗꯨꯕꯨ ꯀꯔꯝꯅ ꯊꯣꯡꯖꯥꯎ ꯑꯗꯨꯗ ꯊꯥꯗꯔꯤꯅꯣ ꯃꯈꯣꯏꯅ ꯄꯦꯅꯥ ꯑꯗꯨꯗ ꯃꯍꯤ ꯇꯧꯔꯛꯂꯒ ꯏꯄꯨꯕꯨ ꯉꯥꯎꯍꯜꯂꯤꯔꯣ ꯑꯗꯨꯒ ꯍꯥꯠꯂꯤꯔꯕ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦꯅꯦ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯦ ꯆꯠꯂꯣ ꯉꯁꯤꯒꯤꯗꯤ ꯅꯣꯡꯉꯥꯟꯒꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯁꯣꯏꯗꯅ ꯇꯧꯔꯛꯀꯗꯕꯅꯤ ꯏꯄꯨ ꯑꯩ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯣꯠꯅꯖꯒꯦ ꯅꯠꯇꯦꯅꯦ ꯇꯧꯒꯦ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ ꯍꯣꯏ ꯏꯄꯨ ꯑꯩ ꯇꯧꯒꯦ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕꯁꯤꯅꯤ ꯆꯪꯉꯣ ꯑꯗꯨꯒ ꯏꯕꯥꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕꯁꯤ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯀꯣ ꯃꯗꯨ ꯍꯦꯛ ꯍꯥꯏꯗꯣꯛꯄꯗ ꯅꯪꯕꯨꯁꯨ ꯑꯩꯅ ꯅꯉꯛ ꯑꯗꯨ ꯊꯠꯇꯨꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯕꯨ ꯑꯩ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯑꯣꯏ ꯑꯩ ꯕꯣꯌꯦꯗꯪꯇ ꯍꯥꯏꯗꯣꯛꯀꯦ ꯍꯣꯏꯅꯦ ꯐꯔꯦ ꯆꯠꯂꯣꯀꯣ
asumna ahal ado haramlaga mafam adudagi asum chatkhri anan mafam aduda kuina leba taladuna mahak yumlomda prapap changi mahakna adumna dungdung chensalakpa aduta mahaki mama gitana haima kaidorege nangbo dam pakana changaglibudubo maduda ananna ima kisu tawdeda mapan thubuni asumna haramlaga thongado lonsali aduga magi kada tumba changkhri matam aduda anangi mama gitana khalli masigi angangse ngan makai ka sumal manadre ahinga thimbadaga se matomda tholi maline masi ai hai mak amai ba ma tanada ba yadre aikhoi le kai gi amai ba ma leibadu yamna haibani mangonde heta tanaroragi asumna khanduna gita su nungaina tungkhri matam mado haukhri mathangi ayukni ayuk angan ba ta anando boyai hoigi mayumda lakli matam adudadi boyai di haubo phawba hawat lamdri masidagi di anando boyai nil tumliba ka aduta changchilaklaga boyai bu hawdui matam aduda boyai na kari nune anan ngasi di nang yahu ngalida as itaw ai matha saba thabom torini adugi laklibani kari amu matha sarage ha nangi pena adugi mu hawrok labro hoi taw pena adugi ni ahal lamangara nga hinga ika thingnei ahal duna haibadane magi makuta gunda dukido pharga sino hai gunda duki haibadi ina kara yamna khunba asiki awang lekai dagidro hoini adu duni ni harise madugi gunda duri akhuni ne kamai panaduiba ha upote phaba lairi ni bungo phaba sangbadai bani di jarap sarani ne ado moi bu phaba yarana ba madugi thabak singdo ahal adu engoda loina mak sinareba adu tang toro yeng sigi toroge ahal duna kari harino hoi se ai hairage hauda gulu ke toroge asumna ananna boyai bu namdun haudokle aduga ahal aduna hairakkiba waram punamak loina tamle masidagi di boyai su hoi haiduna yari adubu yamna haraubadi oidi masidagi di makoyani mafi maro loisale aduga gunda duki hainariba nupa adugi manakta laki somdana kamdauri anangi mama gita do iruja maithajaba pungloi loiraga yumgi thaba ingkhang punamak taromlaga ngahakta makoyge lekai adu leiriba amaiba adugi manakta handak anana tarokliba mawong asigi matangta tanarukhige kari lebaga haibado hanglukhige khanduna mahaksu mafilwesentuna amaiba adugi manak lomda lakli aduga somda su anan amati boyai do gunda duki hoigi yum lomda lakli wari asigi anisuba tangkak matang asida loisinjari mathangi tangkak singda kari kamdorokpage haibado mayam punna ngaiminarasi mayambu aroibata amukka hanna khurumjari